Lakhipur online puthok saba September ki tang taramathoi Sagol se numit ki Khomjinba Pao tabirase Ahanbada maroi pao Prime Minister Narendra Modi numit ninigi oiba awang nongpo ki khongsata tongan ba project kaya sanga bagaloinana urep uyung tamgadori Silchar Sahar ki capital point manaktagi Rangerkhari point phauba flyover sanaba tender kaukre Nepal ki Supreme Court mai thadok ki bagi thodokna case file lising humpu hena mangan takan khre Jiri Ningol Farmer Producer Group ki ingkhol da thanana ba mai marong sing khusina khre amasung Jiribam da sanari ba kang tournament tangasi MNCA Ningthembam amadi Yawol Club B Champanagar sanaragani Hauzik mapung oiba pau tabirase Pradhan Mantri Narendra Modi na numit ninigi oiba khongsata awang nungpo ki khongsata lakadaba sida Assam da September ki tang taramari nongmaising nimita Numaligor Sadhanagarda Malem gi ahanba wadagi semba bioethanol project sangargani Sri Modi ki khongsata sigi mangoina nang arang Mukhyamantri Dr. Himanta Biswa Sarma na Golaghat jila da marilaina baloisang singa officer singaloina na amukhana yengsinbagi mifam pangthokre Pradhan Mantri na Darang jila da project kaya magi urepuyeng su tamgani Mongol da chaurakna rupa crore changa gombutara truk sangna sagadaba Darang Medical College Hospital galoina na GNM School amasung Nursing College amagi urepuyeng su tamgani Masigi mathakta Pradhan Mantri na chaurakna rupa crore lising tare changna Brahmaputra Tural gi mathakta saba Narengi Kuruwa Samnariba thong amasung Guwahati gi Ring Road project ki urepuyeng su tamgani hairi Pradhan Mantri Narendra Modi September ki 12 thangjanimita Mizoram gi Konung Aizol kanaknaba Sairang dagi Anoba Delhi phauba chatkataba Chayol gi Rajdhani Express train Sairang amasung Guwahati gi marakta numit khudingi chengadaba express train loinana Sairang amasung Kolkata gi marakta Chayol da ahomlak chengadaba express train haudokpagi thauramda saruk yaragani Sairang amasung Delhi gi Anand Bihar station gi marakta chengadaba 20507 amasung 20508 number gi Rajdhani Express train asi irai numit khudingi nungthil gi pung 3 makhai Sairang dagi tharaga nongmaijing gi ayuk pung 10 minute yankaida Anand Bihar da thungani train asi amuk nongmaijing gi numidang pung 8 minute yankai dagi tharaklaga leibak pokpagi nongyai matung pung 3 minute 35 da Sairang da thungani Guwahati dagi Sairang phauba chengadaba 15609 amasung 15610 number gi train asina numit khudingi numidangi pung 8 tagi Guwahati dagi tharaklaga mathangi numit ayuki pung 9 makhai da Sairang da thungani Sairang dagi amuk numidang pung 8 tagi tharaklaga mathangi numit ayuki pung 9 makhai da Guwahati da thungani Masigi mathakta Sairang amasung Kolkata gi marakta Chayol da ahumlak train chengani haina North East Frontier Railway gi paw amada phongdorakli September ki 13 da Prime Minister Narendra Modi na Manipur da pung kharagi oina lakadaba sigi mangoina na ngarang BJP ki awang nongpo ki in charge Dr. Sambit Patra amasung BJP Manipur gi in charge Dr. Ajit Madhav Rao Manipur da thunglakre Prime Minister bungak sengadaba advanced security ki team singsu mamangi nimita Manipur da thungduna laikre Pao gi matungina pung 3 romgi oina lakadaba Prime Minister gi khongsara sida Churachandpur amasung Imphal gi Kangla da pangthokadaba miyam gi oiba mifamda wangang lapayana leiri Rajya ki lengakna Silchar Sahar ki lambi thong phagatnanabagi pandamda National Highway number 306 ki ahanba tangka ki oina Silchar Sahar ki capital point manak haibedi trunk road tagina Rangerkhari point phauba elevated corridor haibedi flyover sananaba project ki lupa crore 438 ga lakh kunthra ki tender kaukre tender asi October ki 3 phauba thajinba yagani hairi Barak Tampak ki chawkhat thorang loisangi mantri Kaushik Rai nangarang social media da phongba warolamada wafam asi phongdokhibani thorang asina Silchar Sahar ki matam sangnadagi leirakliba lambi chinbagi awaba hantaragani amasung sahar asigi chathok chasinda hena khudong charagani hairaduna masina sahar asibu anoba sahar amada onthokpagi maroiba khongthang amani hairi Haukiba leibak pokpa numita Generation Z Khongjingloi singna chathakiba tamthiraba thodok amada miyoi kharana
नेपाल की सुप्रीम कोर्ट की बिल्डिंग मई थादोखिबगी थौदोकदुना मरम ओइरगा केस फाइल लिसिंग हुम्फु हेना मांगन ताकन खरे हाइरे सुप्रीम कोर्ट की चीफ रजिस्टर बिमोल पौडेल न थोकिबा नोटिस अमदा जुमसकैसा मसुंग सगोलसे नुमिता पांगथोकदबा केस की हियरिंग खुदिंगमक मतम कक्तना येथोखरे मरुओइना चे चांग कया मांगन ताकन बासिना अरुबा फिबम अमदा लैरि हाइरे इन्फॉर्मेशन ऑफिसर निरंजन पांडेना हाइरिबा कोर्ट की पोलम सिंगा सिंगाक सेनबिनबा मियामदा मतेंग पांगबिउ हाइजखरे सुप्रीम कोर्ट की स्पोक्स पर्सन अर्जुन प्रसाद कोइरालाना केस फाइल लिसिंग हुम्फु हेना मांग ताकले हाइना फोंदोखरे सुप्रीम कोर्ट की बिल्डिंग दा चाउना मांगा ताथोकले मसिदा कोर्ट रूम सिंग सर्वर अमसुंग मरोइबा लाइरिक लाइसु कयामरोम मैना तुमना चाखरे लेबाकी ओइरिबे फिबम मसिदा अनोबो सरकार अमा करमना सेमगनी हाइबगी मतंगदा अचौबा वहांग लागले लेबाक सिनबा थुंगना कर्फ्यू थमखरे अमसुंग अचौबा शहर सिंगदा आर्मी डिप्लॉय तौदुना शांति पुरकनबा होनरे मालेमगी लेबाक कयाना नेपाल की फिबम मसिदा अवाबा फोंगदोंनरे अमसुंग शांति ओइना वारी सानादुना वारोइसिन पुरकनबा हाइजखरे इहो असिदा राजनीति लुचिंगबसिंगी युम अमसुंग ऑफिस क्या मैथाखरे मरुओइना पार्लियामेंट की बिल्डिंग सुप्रीम कोर्ट अमसुंग नेपाल सरकार की मरुओइबा एडमिनिस्ट्रेटिव कॉम्प्लेक्स ओइरिबा संघ दरबार मैथाबदा यावखरे प्रधानमंत्री केपी शर्मा ओलीगी बालकोट लेबा महाकी युम मैथादोखरे लोइनना प्रेसिडेंट रामचंद्र पौडेल की युम अमसुंग हानगी प्रधानमंत्री शेर बहादुर देवा की युम हानगी प्रधानमंत्री पुष्प कमल दहल की युम हानगी प्रधानमंत्री जलनाथ खनाल की युम होम मिनिस्टर रमेश लेखा की युमसु मैथाबदा यावखरे कम्युनिकेशन मिनिस्टर पृथ्वी सुब्बा गुरुंग की युम नेपाली कांग्रेस पार्टी की सेंट्रल ऑफिस सु मैथादोखी लोइनना काठमांडू की टिंकुनेदा लेबा पुलिस स्टेशन अमसु मैथादोकपदा यावखी हाइरे इहो असिदा मियोय कुन हेना सिखरे सिरिबसिंग लोइनमक नहा ngактani हाइरे पाव की मतुंगिना हानगी प्रधानमंत्री जलनाथ खनाल की नुपी राजलक्ष्मी चित्रकर इहो तौरिबसिंगना मखोगी जुम मैथादोकपदा अशोकपन नंगदुना लैखिद्रे इहो असिदा हानगी प्रधानमंत्री शेर बहादुर देवा अमसुंग महाकी नुपी फॉरेन मिनिस्टर अर्जुराना देवा अशोकपन नंगखरे हाइरे चलिबा था सेप्टेम्बर की तांग मरी दसा फोंकिबा मणिपुर स्टेट रूरल लिवलीहुड्स मिशन MSRLM ना ngaklo piba jiri ningol farmer producer group sorok atingbi खुनो हिलगाट के चौराकना बिगा अनिमुक ओइगदबा इंखोलदा केसेवना डेवलपमेंट ऑफिसर हॉर्टिकल्चर एंड सॉइल कंजर्वेशन एक्स ऑफिशियो प्रोजेक्ट ऑफिसर जिरिबाम याम्बेम प्रदीपना लफु पाम्बी चामा को पाम्बी चामा जोंगसाक पाम्बी कुन चंप्रा पाम्बी कुंट्रा फ्रेंड्स बिन चिंगबा जिरी निंगोल फार्मर्स प्रोड्यूसर ग्रुप की इंखोलदा लाक्तुना खुसिनखरे हॉर्टिकल्चर की महै मरोंग खुसिनबगी थौरमसिदा महाकना हाय नीति नियम चुमना पाम्बिसिंग असि हिंगंदुना चाथोक हेलंदुना फार्मर ग्रुप मयाम अमा जिरीबाम डिस्ट्रिक्ट असिदा सेमदुना सेनमिटलोन सौखनना बहोनसि हाइकी ब्लॉक कोऑर्डिनेटर फार्म एंड लाइवस्टॉक MSRLM कर्णजित थौनावजमना हॉर्टिकल्चर एंड सॉइल कंजर्वेशन डिपार्टमेंट असिदगी मना मसिंग थाबदा चंगबा तंगाई फदबा इसिंगी अवाटपा लेतनबा पुखरी तौबा खोई उपुना चिंगबा थमदना इंटीग्रेटेड फार्मिंग की मरोइबसिंग संदोकना ताखे डिस्ट्रिक्ट इंचार्ज ओरिबा वाहेंगबम प्रेमचाना हाइकिबदा आइखोइना चेक्सिना होनदुना असेंगबा लोमिलुप ओइदुना लुबसिबु हेना चाकोननबा होनगदबनी हाइके ग्रुप से अखोइगी मरु ओइना टारगेट तौरइजे होजे अखोइना प्राइमरी क्रॉप से कोकोआ प्रोडक्शन ने कोकोआ प्रोडक्शन जे जिरी बामदना तना अखोइगी मणिपुर की ओइना अमा भोग लेत्री हुजी फौदा वालिखैको अदो पायलट प्रोजेक्ट ओइना अखोइना जिरी बामदा हौगदोरिबसिदा सिगी APO सिगी खुथांगदा अखोइना केनोसे तौननबाना सिनगिबनी अदुगा सक्सेस ओइबसु अदुम ओइसनुको अहान ममक्तदा ngasi tinbiriba mayam masung horticulture saram sung MSRLM ai samak yauraga staff adagi di jiri ningol farmer producer group ki all the active members mayam bu ikongna khoram jari ai samak karna ji thongnawjam block coordinator farm and livestock jiribam district ado ngasi se yamna yaifaraba numit ni aibadi horticulture department ki sir Pradeep lakpiduna adagi di akoi MSRLM gi sir Premchand amasung adagi di akoi gi oja Pramojit accountant MSRLM DMMU jiribam baito dana ngasi in convergence
convergence mode ta akhoi gi kaino se horticulture department na jiri ningon farmer producer group sida akhoi gi areca nut adagi di kaino banana plant tissue culture ne yam pha variety ne aduga lemon citrus pambi khara ju yaure aduga kaino yongchak pambi khara ju yaure asi mayam sing je akhoi gi farmer producer group sida ahan boina khusin nazare haidana ngasi gi program je sinjabani Jiribamda leiba Jirighat High School asi chahi asigi February thadagi session hauduna school asi mahai masing takpi tambiba haukhrabasu school asigi oza amana oza mahut thamduna mahai masing takpi tambiriba asi laibak thibani hairaduna JEO Jiribam gi makada asumna oza mahut thambagi chanabi asi lauthoku mari leinaba singna oza asigi mathakta kanma bideng changbinaba Desam Jiribam District Council gi General Secretary N Vivek na Desam gi office ta pangthokiba Pao gi mifam amada ngarang phongdokre Pao gi mifam aduda General Secretary in charge NG Khoiringanba amadi Secretary Education L Cretisu sarukjakhi haina Jiri News Network tagi phangba Pao asina hairi Jiribam da leba Jirighat High School asi chahi asigi February thadagi session hauduna school asigi mahi masing takpi tambiba haukhrabasu school asida oza oina Labor MD Raza Khan, graduate teacher, EIN number 00867880, Hariba Ozasi February Thada Numit Humni Chuti Lokraba Matung, March Amadi, April Tha Ani Asi Mahi Masing Tapiram Laba Matung, June Amadi July Tha Ani Asi School da Lakdaba Thengmaki, Amasung JDO Jiribam Makada August Thadagi ngasi fawo oza mahu thamduna mahi masing tamhalamba asi laibak yamna thibani masigumba oza mahu thambagi chanabi asi lauthoku loinena hairiba oza asi Desam Jiribam District Council na mari leinaba authority singda oza asigi mathakta action lakhotnaba kyara hanna haigrabasu ngasi fawo action lakhotpa ngamdana leiri asida sunatana Desam Jiribam na phone gi khutangda oza asida school karaktuna mahi masing takpi naba kyara hanna hajigrabasu thawai asadana adumak lakli kaigumba oza asina mahi masing ningthina takpi tambiba ngamloidaba oiragadi oza oiba topiro haina appeal tawjari amasung haiba oza asigi mathakta mari leinaba authority singna akanba mieng changbiu haina hajari thagachari District Kang Association Jiribam na sinduna Babuparagi Lamlen Community Hall Kangsangda Jiribam Kasar amadi Hailakandigi Kangkut Kunmatoina Sarukjaduna Sanariba Taramanga Suba Late RK Lalasana Memorial Mixed Kang Tournament Lisingeniga Kunmanga gi ngarang sanakiba Pre-quarter final knockout round match YLCA Dibong Kunona MITLA Jiribambo Panjal Taramanga Nipanda Maitian Kre Masigaloinana MITLA Jiribam tournament asidagi lehore match adu MITLA Jiribam na toss ngamduna kangkapki aduga YLCA Dibong Kunona maigei khanduna kangsana bahauki ahan bahaf mamangda YLCA Dibong Kunona MITLA Jiribambo panjal mapan ahumda mangjil thaduna chatki hap matungda kangkhut animakna kang kanna kamnaki adubu apiba matamda YLCA Dibong Kunona MITLA Jiribambo Panjal Taramanga Nipan Maithiba Piki match asi E Dewan Singna umpire aduga TS Herojit Singna scorer oibiki tournament asigi ngasi nungtil pung amataba matamda pre-quarter final knockout round match da MNCA Ningthembam amadi Yawol Club B Champanagar ka sanaragani Nungairaba Pao Yoga acupressure amadi physiotherapy gi matengna atomgi khwang naba khut haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagitamak ngasimap lengsin birago Senior Consultant Yoga Acupressure and Physiotherapy
Specialist in Ortho and Neuropain, Dr. S. Chandrababu Singha, Holistic Therapy Center, Nilmohon Complex, near Muscle Gym, OB Road, Fullertol, Kasarasam. Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari. Mobile number 8638-078821. Hairiba number asida layengba lakpagi mangwainana appointment book tobinaba kanganjari. Admission open. July lising ani kunmanga session gidamakta UGC na recognize tawraba thataruki oiba paramedical certificate course kaya gidamak mingchanba haujare. Dental assistant, ECG assistant, nursing assistant, rural healthcare, multi-purpose health worker, emergency and ambulance attendant, naturopathy and yoga science, phlebotomist amadi X-ray technician gi course tambining basingna mingchanbiba yaragani. Arts, science natraga commerce da 12 pass tawraba singna self-employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdoksabani. Silchar Rongpur Part 2 Rongpur Mitei Khun manakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengsinbiragu. Akupa marol gi damak mobile number 9395-732-456 natraga 9706-554-286 number asida pau phaunabiu. Lakhipur online channel asibu yengbiriba singna pau asibu like amadi share tawbiu amadi hojik phauba channel asibu subscribe tawbidriba singna subscribe tawbiu. Aroibada maru oiba pau amukhanna Prime Minister Narendra Modi numit ninigi oiba awang nongpoki khongsatta tongan ba project kaya sanga bagaloinana urep uyung tamgodori. Silchar shahar gi capital point manaktagi Rangerkhari point phauba flyover sanaba tender kaukre. Nepal gi Supreme Court mai thadokki bagi thodokna case file lising humpu hena mangan takan khre. Jiri Ningol Farmer Producer Group ki ingkholda thanana ba mai marong sing khusina khre amasung Jiribamda sanariba kang tournament ngasi MNCA Ningthembam amadi Yawol Club B Champanagar sanaragani. Lakhipur online YouTube channel gi pau sandok jaba ngasigi oinadi matang asidaloi jare.